ꯀꯧꯇ꯭ꯔꯨꯛ ꯑꯃꯗꯤ ꯀꯗꯥꯡꯕꯟꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯕꯦꯊꯦꯜ ꯀꯨꯀꯤ ꯈꯨꯜꯗ ꯁꯥꯔꯤꯕ ꯕꯪꯀꯔꯁꯤꯡ ꯑꯊꯨꯕꯗ ꯂꯧꯊꯣꯛꯄꯤꯌꯨ ꯈꯨꯟꯖꯥꯁꯤꯡ꯫ ꯄꯥꯎ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯐꯣꯡꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯗꯥꯡꯕꯟ ꯑꯃꯗꯤ ꯀꯧꯇ꯭ꯔꯨꯛ ꯈꯨꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯕꯦꯊꯦꯜ ꯀꯨꯀꯤ ꯈꯨꯜꯒ ꯊꯪꯅꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯕꯪꯀꯔ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯀꯌꯥꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯔꯥꯎꯊꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯀꯨꯝꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯀꯧꯇ꯭ꯔꯨꯛ ꯑꯃꯗꯤ ꯀꯗꯥꯡꯕꯟ ꯄꯥꯔꯠ 2 ꯇꯝꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯊꯔꯛꯇꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯑꯉꯥꯟꯕ ꯃꯈꯜꯒꯤ ꯁꯔꯆ ꯂꯥꯏꯠꯀꯨꯝꯕꯁꯨ ꯅꯨꯡꯊꯛꯇ ꯀꯥꯞꯈꯠꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯊꯔꯛꯈꯤꯕꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯈꯤ꯫ ꯃꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯇꯅ ꯆꯤꯡꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯈꯤ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥ ꯀꯌꯥꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯕꯦꯊꯦꯜ ꯀꯨꯀꯤ ꯈꯨꯜ ꯍꯔꯥꯎꯊꯦꯜ ꯆꯤꯡꯊꯛ ꯑꯁꯤꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯕꯪꯀꯔ ꯀꯌꯥꯃꯔꯨꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯈꯨꯜꯂꯤꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥ 10 ꯔꯣꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯧꯇ꯭ꯔꯨꯛ ꯀꯗꯥꯡꯕꯟ ꯑꯃꯗꯤ ꯑꯇꯩ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯇꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯀꯦꯝꯞ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯛꯊꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯊꯨꯕ ꯃꯇꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯇꯛꯊꯣꯛꯄꯤꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯦꯁꯤꯄꯤꯒꯤ ꯀꯥꯗꯔ ꯑꯅꯤ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯂꯩꯉꯥꯛꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯂꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯀꯦꯁꯤꯄꯤ ꯅꯣꯌꯣꯟ ꯒ꯭ꯔꯨꯞꯀꯤ ꯀꯥꯗꯔ ꯑꯅꯤ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ISBT ꯇꯥꯡꯈꯨꯜ ꯑꯦꯚꯦꯅ꯭ꯌꯨ ꯃꯅꯥꯛꯇ ꯂꯩꯕ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯑꯃꯗ ꯁꯦꯜ ꯂꯧꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯐꯥꯔꯕ KCPꯒꯤ ꯀꯥꯗꯔ ꯑꯅꯤ ꯑꯗꯨꯗꯤ KS ꯔꯣꯕꯥꯔꯠꯁꯟ ꯁꯤꯡ ꯆꯍꯤ 19 ꯂꯩꯐꯝ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯗꯤ ꯈꯥꯏꯗꯦꯝ ꯅꯥꯎꯕ ꯃꯩꯇꯩ ꯆꯍꯤ 10 ꯍꯧꯖꯤꯛꯅ ꯏꯝꯐꯥꯜ ꯏꯁꯇ ꯂꯩꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ISBT ꯃꯅꯥꯛꯇ ꯂꯩꯕ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯑꯃꯗ ꯅꯝꯗꯨꯅ ꯁꯦꯜ ꯂꯧꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯈꯣꯏ ꯑꯅꯤ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯅꯤ, ꯆꯀꯥ ꯑꯅꯤꯒꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯒꯥꯔꯤ ꯑꯃ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯈꯔ ꯑꯃꯁꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ꯫ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫